ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯖꯥꯁꯨ ꯗꯥꯟꯁ ꯇꯧꯕ ꯍꯧꯔꯛꯏ ꯗꯥꯟꯁ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯄꯨꯖꯥꯅ ꯗꯥꯟꯁ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯄꯨꯖꯥꯅ ꯗꯥꯟꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯣꯝ ꯇꯧ ꯌꯥꯗꯦ ꯃꯥꯌꯥꯅ ꯇꯧꯒꯗꯕ ꯗꯥꯟꯁ ꯑꯗꯨ ꯃꯗꯨꯃꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩ ꯃꯗꯨꯒꯤ ꯗꯥꯟꯁ ꯑꯗꯨ ꯍꯟꯖꯤꯟꯅ ꯑꯗꯨꯃꯛ ꯇꯧꯍꯟꯕ ꯃꯇꯝꯗ ꯐꯣꯝ ꯁꯨꯡꯇꯥ ꯇꯥꯔꯛꯇꯦ ꯔꯥꯍꯨꯜꯅ ꯄꯨꯖꯥꯗ ꯍꯥꯏꯔꯦ ꯅꯪꯅ ꯗꯥꯟꯁ ꯇꯧꯕ ꯃꯇꯝꯗ ꯅꯁꯥ ꯑꯗꯨ ꯋꯥꯏ ꯁꯦꯡꯅ ꯇꯧꯗꯦ ꯃꯗꯨꯒꯤ ꯔꯥꯍꯨꯜ ꯍꯥꯏꯔꯦ ꯅꯪ ꯗꯥꯟꯁ ꯀꯌꯥꯝ ꯐꯖꯅ ꯇꯧꯕ ꯍꯩ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯕꯅꯤ ꯅꯪ ꯐꯖꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅꯅ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯗꯥꯟꯁ ꯇꯧꯕꯗ ꯌꯦꯡꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯥꯌꯥꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯥꯏ ꯐꯥꯎꯕ ꯗꯥꯟꯁ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯃꯗꯨ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯖꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯗꯥꯟꯁ ꯇꯧꯍꯜꯂꯤ ꯃꯗꯨꯒꯤ ꯗꯥꯟꯁ ꯑꯗꯨ ꯐꯣꯝ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯔꯤꯍꯔꯁꯦꯜ ꯍꯥꯏꯕꯁꯤ ꯀꯥꯎꯔꯨ ꯌꯥꯔꯦ ꯑꯗꯨꯒ ꯗꯥꯟꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯇꯧꯕ ꯗꯥꯟꯁ ꯑꯗꯨꯒꯨꯝꯅ ꯇꯧ ꯃꯍꯥꯛꯀꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯗꯥꯟꯁ ꯑꯗꯨꯅꯤ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯄꯨꯖꯥꯁꯨ ꯀꯞꯊꯣꯔꯛꯏ ꯄꯨꯖꯥ ꯀꯞꯊꯣꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯍꯨꯜꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯄꯨꯖꯥꯁꯨ ꯐꯝꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯄꯨꯖꯥꯅ ꯍꯥꯏꯔꯦ ꯑꯩ ꯍꯥꯟꯅꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩ ꯗꯥꯟꯁ ꯇꯧꯕ ꯍꯩꯔꯣꯏ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯐꯨꯗ ꯗꯥꯟꯁ ꯇꯧꯍꯟꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯦ ꯃꯗꯨꯗ ꯔꯥꯍꯨꯜꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯤꯁꯨ ꯁꯣꯅꯣ ꯆꯨꯕ ꯃꯤꯅꯤ ꯅꯨꯄꯤꯒ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜ ꯍꯥꯏꯔꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ ꯑꯩꯅꯗꯤ ꯁꯨꯝꯅꯇꯒꯤ ꯃꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯕꯅꯤ ꯃꯌꯥ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯁꯥꯒꯤ ꯁꯪꯁꯥꯔ ꯇꯧꯖꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯈꯟꯖꯕꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯅꯣꯛꯅꯕꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯌꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯗꯥꯟꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯕ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯌꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤꯒ ꯄꯨꯖꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯖꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯗꯥꯟꯁ ꯇꯧꯏ ꯗꯥꯟꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯥꯟꯁ ꯑꯗꯨ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯨꯅꯗꯨꯅ ꯄꯨꯖꯥꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯈꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯍꯨꯜꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯁꯨ ꯅꯤꯁꯥ ꯎꯅꯕ ꯂꯥꯛꯏ ꯅꯤꯁꯥ ꯃꯈꯣꯏ ꯑꯅꯤ ꯑꯆꯥ ꯑꯊꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩ ꯃꯗꯨꯅ ꯔꯥꯍꯨꯜꯅ ꯅꯤꯁꯥꯗ ꯍꯥꯏꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁꯔ ꯍꯥꯏꯕꯗꯤ ꯃꯥꯌꯥ ꯑꯁꯤ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯁ꯭ꯄꯣꯟꯁꯔꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥꯒ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯗꯥꯟꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯄꯨꯖꯥꯗ ꯗꯥꯟꯁ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯦꯟꯁꯦꯜ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯁꯥꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯄꯨꯖꯥ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯤꯇꯦꯟꯗ꯭ꯔ ꯀꯧꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯨꯖꯥ ꯀꯧꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏꯅ ꯈꯟꯖꯔꯨꯕꯗꯣ ꯃꯗꯨꯃꯛꯅꯤ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯖꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯑꯗꯨꯃꯛ ꯇꯥꯎꯗꯨꯅ ꯂꯩꯖꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥ ꯂꯥꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯁꯥꯁꯨ ꯍꯥꯏꯐꯦꯠ ꯀꯂꯛꯄꯣꯏ ꯂꯥꯛꯄꯣꯏ ꯃꯍꯥꯛ ꯑꯁꯤꯕꯨ ꯐꯖꯅ ꯗꯥꯟꯁ ꯇꯧꯕ ꯍꯩꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯦꯛꯇꯤꯡ ꯇꯧꯕꯗꯤ ꯍꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯕ ꯍꯩꯔꯣꯏꯗꯣꯏꯅꯣ ꯍꯩꯇ꯭ꯔꯒꯅ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯇꯥꯛꯂꯣꯏꯔꯦ ꯅꯪꯁꯨ ꯑꯩꯅ ꯇꯥꯛꯂꯛꯇꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯤꯁꯥꯗ ꯐꯥꯒꯤ ꯇꯧꯏ ꯔꯥꯍꯨꯜꯅ ꯄꯨꯖꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯊꯥꯒꯠꯇꯨꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯁꯥꯗꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯥꯍꯨꯜꯗ ꯍꯪꯉꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯍꯩꯕ ꯗꯥꯟꯁꯔ ꯑꯣꯏꯕ꯭ꯔꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯍꯨꯜꯅ ꯍꯩꯕꯕꯨꯗꯤ ꯍꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅꯗꯤ ꯗꯥꯟꯁ ꯇꯧꯕ ꯍꯩꯕ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯊꯦꯝꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯁꯥ ꯃꯊꯟꯇ ꯍꯩꯖꯍꯧꯏ ꯃꯍꯥꯛ ꯑꯁꯤ ꯄꯨꯔꯥ ꯒꯙꯥꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯐꯖꯅ ꯍꯩꯕ ꯅꯠꯇꯦꯅꯦ ꯃꯥ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯍꯨꯜꯅ ꯉꯥꯡꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯤꯁꯥꯅ ꯈꯪꯖꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊꯝ ꯑꯣꯏ ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇ ꯊꯦꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯖꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯦ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯇꯣꯏꯅ ꯗꯥꯟꯁ ꯇꯧꯏ ꯄꯨꯖꯥ ꯑꯃꯁꯨꯡ ꯔꯥꯍꯨꯜ ꯑꯁꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯂꯕꯅꯤꯅ ꯌꯥꯝꯅ ꯀꯣꯏꯅꯗ꯭ꯔꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯨꯖꯥꯅ ꯆꯥꯔꯝ ꯊꯛꯂꯝꯕ ꯄꯣꯠ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯂꯧꯔꯒ ꯆꯥꯏ ꯍꯥꯏꯕꯗꯤ ꯅꯤꯁꯥꯒ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯂꯣꯏꯅꯈꯤ ꯅꯣꯡꯃꯗꯤ ꯅꯣꯡ ꯌꯥꯝꯅ ꯆꯨꯕ ꯇꯥꯏꯃꯤꯡ ꯑꯃ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯨꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯠꯅꯈꯤ ꯑꯃꯁꯨꯡ ꯄꯨꯖꯥꯁꯨ ꯃꯊꯟꯇ ꯆꯠꯄ ꯐꯔꯛ ꯇꯥꯔꯕꯅꯤꯅ ꯔꯥꯍꯨꯜ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯏꯁꯩ ꯑꯃ ꯁꯛꯈꯤ ꯏꯁꯩ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯁꯥꯁꯨ ꯅꯥꯕ ꯐꯔꯦ ꯑꯃꯁꯨꯡ ꯄꯨꯖꯥ ꯑꯃꯁꯨꯡ ꯅꯤꯁꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯎꯅꯕ ꯂꯥꯛꯏ ꯄꯨꯖꯥꯁꯨ ꯅꯥꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯍꯥꯛ ꯊꯣꯛꯂꯛꯇꯨꯅ ꯅꯣꯡ ꯃꯔꯛꯇ ꯖꯒꯣꯏ ꯁꯥꯈꯤ ꯃꯈꯣꯏꯒꯤ ꯏꯁꯩ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯏꯁꯩ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ ꯏꯁꯩ ꯑꯁꯤꯗ ꯅꯤꯁꯥꯁꯨ ꯅꯥꯕ ꯐꯔꯛꯂꯤꯕꯅꯤ
ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯁꯥꯁꯨ ꯅꯥꯕ ꯐꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯥꯍꯨꯜꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯥꯍꯨꯜꯗꯤ ꯁꯣꯅꯤ ꯑꯃꯁꯨꯡ ꯖꯤꯃꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯄꯥꯔꯇꯤꯗꯨꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯨꯝꯃꯤꯅꯤ ꯉꯁꯤ ꯃꯈꯣꯏꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯂꯩꯕꯅꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯦ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯤꯃꯤ ꯑꯃꯁꯨꯡ ꯁꯣꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯃꯐꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯑꯃꯁꯨꯡ ꯄꯨꯖꯥꯁꯨ ꯂꯩ ꯄꯨꯖꯥꯒ ꯔꯥꯍꯨꯜꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯒꯤ ꯔꯥꯍꯨꯜꯅ ꯑꯆꯥꯄꯣꯠ ꯑꯃ ꯄꯨꯔꯛꯇꯨꯅ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯖꯥꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯔꯥꯍꯨꯜ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯍꯔꯥꯎꯕꯒꯤ ꯃꯊꯧ ꯀꯔꯤ ꯇꯥꯒꯦ ꯃꯈꯣꯏꯅꯤ ꯑꯗꯨꯝ ꯂꯨꯍꯣꯡꯉꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯉꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯍꯞꯇꯥ ꯑꯃ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯑꯩꯗꯤ ꯃꯁꯤ ꯌꯥꯝꯅ ꯄꯥꯝꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯐꯝ ꯊꯣꯛꯄ ꯆꯠꯆ ꯂꯨꯍꯣꯡꯊꯣꯛꯑꯣ ꯑꯗꯨꯒ ꯅꯌꯨꯝꯗ ꯀꯣꯛ ꯆꯠꯅꯀꯣ ꯃꯁꯨꯃꯥꯏꯅ ꯁꯦꯔꯦꯃꯣꯅꯤ ꯇꯧꯔꯤꯅꯦꯅ ꯀꯔꯤ ꯀꯥꯟꯗꯕꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯕ ꯐꯪꯉꯤ ꯃꯁꯤꯃꯗꯤ ꯀꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯖꯥꯁꯨ ꯅꯣꯛꯐꯦ ꯇꯧꯖꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯂꯨꯍꯣꯡꯕꯗ ꯇꯧꯔꯤꯕ ꯁꯦꯔꯦꯃꯣꯅꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯏꯁꯩ ꯁꯛꯂꯤꯕ ꯖꯒꯣꯏ ꯁꯥꯔꯤꯕ ꯆꯥꯕ ꯊꯛꯄ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯔꯥꯍꯨꯜꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯅꯪ ꯂꯨꯍꯣꯡꯗꯣꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯍꯨꯜꯁꯨ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯔꯞ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯄꯨꯖꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗꯤ ꯎꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯖꯥꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯤꯛꯁ ꯑꯣꯏꯗ꯭ꯔꯤꯗ ꯃꯍꯥꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯕ ꯕꯣꯔ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯅꯤ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯃꯇꯝ ꯑꯁꯤ ꯐꯤꯛꯁ ꯇꯧꯔꯒ ꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯍꯨꯜꯗꯤ ꯆꯥꯛꯇꯤ ꯆꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯪꯖꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯅ ꯃꯨꯊꯛ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯤ ꯅꯤꯁꯥ ꯅꯕꯥꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯗꯣꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯣ ꯅꯤꯁꯥ ꯑꯩꯈꯣꯏꯅꯤꯗꯤ ꯆꯨꯝꯅꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯃꯍꯥꯛꯀ ꯑꯩꯒ ꯈꯪꯅꯔꯛꯂꯤꯕꯁꯤ ꯁꯨꯝꯅꯇꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯈꯪꯅꯔꯛꯄꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯉꯣꯟꯗꯗꯤ ꯗꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯤꯁꯛ ꯑꯅꯤꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯗꯕ ꯅꯨꯄꯤꯁꯤꯗꯤ ꯂꯩꯕꯨ ꯂꯩꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯖꯥꯅ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤꯗ ꯃꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤꯗꯃꯛꯇ ꯂꯥꯏꯅ ꯁꯦꯝꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯖꯥꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯁꯣꯔꯅ ꯃꯃꯥꯡꯊꯛꯇ ꯊꯃꯣꯏꯒꯁꯦ ꯁꯝꯖꯟꯅꯗꯨꯅ ꯊꯥꯔꯛꯂꯕꯅꯤ ꯃꯤꯑꯣꯏꯕ ꯑꯁꯤ ꯄꯤꯌꯔ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒ ꯊꯨꯡꯅꯒꯗꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯇꯝ ꯋꯥꯠꯂꯤꯇꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯔꯥꯍꯨꯜꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏꯕꯨ ꯁꯥꯏꯟꯕꯣꯔꯗꯀ ꯌꯥꯟꯗꯨꯅ ꯆꯠꯀꯗꯕ꯭ꯔꯥ ꯃꯗꯨ ꯄꯨꯖꯥꯅ ꯑꯩꯒꯤꯗꯤ ꯈꯪꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯥꯛꯂꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯈꯨꯗꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯔꯥꯍꯨꯜ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯄꯤꯌꯔꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯇꯝꯃꯛꯈꯤꯕ ꯄꯤꯌꯔꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯖꯥꯅꯁꯨ ꯍꯣꯏ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯏꯅꯤꯡꯕꯣꯏ ꯍꯥꯏꯅꯤꯡꯗꯒꯨꯝ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯖꯌꯕꯨꯗꯤ ꯅꯨꯡꯁꯤꯔꯨꯕ ꯀꯧꯗꯕꯅꯤꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕ ꯃꯗꯨꯗ ꯍꯥꯏꯕꯗꯤ ꯁꯣꯅꯤꯒꯤ ꯃꯌꯨꯝꯗ ꯅꯤꯁꯥꯁꯨ ꯌꯧꯁꯤꯜꯂꯛꯏ ꯅꯤꯁꯥꯒ ꯕꯂꯨꯒ ꯊꯦꯡꯅꯩ ꯕꯂꯨꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯆꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯁꯥꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯕꯂꯨꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯅ ꯅꯪ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯐꯔꯦꯅꯦ ꯔꯥꯍꯨꯜꯗꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯅꯤꯁꯥꯅ ꯃꯉꯣꯟꯗ ꯍꯪꯕ ꯃꯇꯝꯗ ꯔꯥꯍꯨꯜꯗꯤ ꯄꯨꯖꯥ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯖꯥ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯁꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅꯗꯤ ꯔꯥꯍꯨꯜꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯖꯥ ꯊꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯈꯝꯕꯟꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯄꯨꯖꯥꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯖꯥꯕꯨ ꯀꯧꯁꯤꯜꯂꯒ ꯍꯪꯉꯤ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯔꯝꯅ ꯈꯪꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇ ꯁꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯈꯪꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯅꯪꯉꯣꯟꯗ ꯈꯨꯗꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯇꯝꯂꯛꯂꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯍꯨꯜꯁꯨ ꯃꯃꯥꯡꯊꯛꯀꯤ ꯄꯨꯖꯥꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯏ ꯑꯃꯁꯨꯡ ꯄꯨꯖꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯝꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯔꯥꯍꯨꯜꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯈꯣꯡꯈꯤꯕ ꯍꯨꯏ ꯑꯗꯨ ꯈꯣꯡꯗꯨꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯖꯥꯅ ꯔꯥꯍꯨꯜ ꯑꯁꯤꯕꯨ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯑꯍꯤꯡꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯄꯨꯖꯥꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯔꯨꯁꯤꯡ ꯑꯗꯨꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩ ꯗꯥꯟꯁ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯁꯥꯁꯨ ꯂꯩ ꯅꯤꯁꯥ ꯂꯥꯛꯇꯨꯅ ꯄꯨꯖꯥꯅ ꯗꯥꯟꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯁꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯖꯥꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯩ ꯄꯨꯖꯥ ꯃꯈꯣꯏꯒꯤ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯒꯤ ꯇꯥꯏꯞꯇ ꯗꯥꯟꯁ ꯑꯁꯨꯝ ꯇꯧꯔꯛꯏ ꯅꯤꯁꯥꯁꯨ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯗꯥꯟꯁ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤ ꯔꯥꯍꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯍꯨꯜꯒꯤ ꯇꯝꯄꯥꯛꯇ ꯃꯍꯥꯛ ꯋꯥꯟꯊꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯦꯛꯑꯞ ꯇꯧꯏ
ꯗꯣꯛꯇꯔꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯥꯍꯨꯜꯒ ꯊꯦꯡꯅꯩ ꯔꯥꯍꯨꯜꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤꯗ ꯇꯧꯗꯨꯅ ꯂꯩꯔꯦ ꯌꯦꯡꯉꯨ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯀꯗꯥꯏꯗꯅꯣꯝ ꯆꯠꯀꯅꯤꯅ ꯇꯧ ꯂꯩꯍꯧꯔꯦꯅꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯃꯥꯕꯨ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯍꯪꯉꯤ ꯑꯩꯁꯨ ꯈꯪꯗꯦꯗ ꯃꯗꯨ ꯔꯥꯍꯨꯜꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩ ꯆꯪꯉꯨꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥ ꯉꯥꯡꯅꯒꯦ ꯑꯗꯨꯒ ꯅꯩꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯪꯈꯤ ꯗꯣꯛꯇꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯦꯁ ꯑꯣꯐ ꯂꯛ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯔꯥꯍꯨꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯤꯁꯥꯁꯨ ꯕꯦꯛ ꯄꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜ ꯍꯥꯏꯔꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯗꯣꯛꯇꯔꯅ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯀꯗꯥꯏꯗꯅꯣ ꯕꯦꯛ ꯄꯦꯛ ꯇꯧꯔꯒ ꯑꯃꯨꯛ ꯆꯠꯇꯣꯔꯤꯕꯗꯨꯅ ꯃꯗꯨꯅ ꯅꯤꯁꯥꯅ ꯑꯩ ꯂꯟꯗꯟ ꯆꯠꯀꯦ ꯇꯧꯕꯅꯤꯗ ꯂꯟꯗꯟꯗꯤ ꯀꯩꯗꯧꯕ ꯃꯗꯨꯅ ꯅꯤꯁꯥꯅ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯗꯣ ꯂꯟꯗꯟꯗꯒꯤ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯒ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯝꯇ ꯎꯅꯔꯨꯒꯦꯅ ꯇꯧꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯄꯥꯝꯕꯒꯤꯅꯤ ꯀꯩꯅꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯄꯥꯝꯃꯤ ꯀꯩꯒꯤ ꯀꯅꯥꯗꯒꯤ ꯆꯦꯟꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯏꯁꯥꯗꯒꯤ ꯆꯦꯟꯗꯣꯔꯤꯕꯅꯤ ꯀꯩꯅꯣ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇ ꯋꯥ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯅꯤꯁꯥꯗ ꯍꯪꯉꯤ ꯃꯗꯨ ꯅꯤꯁꯥꯅ ꯍꯥꯏꯔꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯄꯥꯝꯂꯤꯕꯁꯦ ꯉꯔꯥꯡ ꯑꯩꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯄꯥꯝꯃꯤꯕꯅꯤ ꯃꯗꯨ ꯔꯥꯍꯨꯜ ꯍꯥꯏꯔꯦ ꯀꯩꯅꯣ ꯅꯤꯁꯥ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯣ ꯅꯪꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯣꯛꯀ ꯌꯥꯎꯅ ꯊꯣꯛꯄꯁꯨ ꯅꯠꯇꯅ ꯑꯗꯨꯒ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦꯅꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯪꯗꯤ ꯁꯨꯝꯅꯗꯒꯤ ꯗꯥꯟꯁ ꯇꯧꯐꯝ ꯊꯣꯛꯄꯒꯤ ꯗꯥꯟꯁ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤꯗꯤ ꯅꯤꯁꯥꯅ ꯍꯥꯏꯔꯦ ꯔꯥꯍꯨꯜ ꯏꯕꯥꯅꯤꯁꯦ ꯀꯤꯀꯨ ꯂꯣꯄꯤ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯅꯤꯁꯥꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯔꯥꯍꯨꯜ ꯍꯥꯏꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯍꯨꯜꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯅꯤꯁꯥꯗ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯑꯝꯇ ꯉꯥꯏꯈꯣꯗ ꯅꯤꯁꯥꯅ ꯅꯪ ꯋꯥꯗꯣ ꯃꯗꯨꯒꯤ ꯅꯤꯁꯥꯅ ꯍꯥꯏꯔꯦ ꯔꯥꯍꯨꯜ ꯃꯗꯨꯒꯤ ꯋꯥꯗꯣ ꯅꯪꯁꯨ ꯈꯪꯉꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯅꯤꯁꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯌꯨ ꯉꯥꯎꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯐꯊꯕ ꯉꯝꯗꯅ ꯑꯩꯅ ꯋꯥ ꯉꯥꯡꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯍꯨꯜꯅꯗꯤ ꯅꯤꯁꯥꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯨ ꯉꯥꯎꯕꯒꯤ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯕꯅꯤ ꯀꯩꯁꯨ ꯈꯟꯖꯤꯟꯅꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯤꯁꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯔꯥꯍꯨꯜꯗ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯣꯔꯛꯂꯦ ꯃꯗꯨꯒꯤ ꯅꯤꯁꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯔꯥꯍꯨꯜ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯃꯅ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯍꯥꯏꯕꯗꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯅꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯊꯅꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛ ꯅꯤꯁꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯞꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯅꯪꯅꯕꯨꯗꯤ ꯑꯩꯁꯤ ꯑꯁꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯗꯣꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯄꯥꯝꯃꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩꯒꯨꯝꯕ ꯅꯨꯄꯤꯗꯤ ꯅꯪꯅ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯥꯁꯨ ꯈꯪꯄꯣꯟꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯅꯪꯒ ꯂꯨꯍꯣꯡꯂꯛꯇꯕ꯭ꯔꯥꯁꯨ ꯈꯪꯄꯣꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯍꯨꯜꯅ ꯇꯥꯅꯤꯡꯗꯦ ꯅꯁꯛ ꯑꯗꯨꯕꯨ ꯌꯦꯡꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯤꯁꯥꯅ ꯑꯃꯨꯛ ꯅꯪꯕꯨ ꯀꯌꯥꯝ ꯐꯖꯔꯗꯅꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯔꯥꯍꯨꯜꯗ ꯂꯛꯅꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯕꯤ ꯑꯃꯨꯛ ꯁꯥꯟꯅꯔꯗꯨꯅ ꯐꯃꯨꯡꯗ ꯄꯨꯟꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅꯈꯤ ꯑꯃꯁꯨꯡ ꯔꯥꯍꯨꯜꯅ ꯃꯉꯣꯟꯗ ꯅꯤꯁꯥ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯕꯨꯗꯤ ꯑꯣꯏꯗ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯏꯌꯥꯔꯄꯣꯔꯠ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀ꯭ꯔꯨꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯎꯅꯒꯦ ꯃꯅꯥꯛꯇ ꯊꯤꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯕꯨ ꯀꯧꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯐꯝ ꯑꯗꯨꯗ ꯅꯤꯁꯥꯁꯨ ꯂꯥꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯕꯥꯏ ꯕꯥꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯗꯒꯤꯗꯤ ꯅꯤꯁꯥꯒ ꯄꯨꯖꯥꯒ ꯈꯪꯅꯗꯕꯅꯤꯅ ꯄꯨꯖꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩ ꯃꯗꯒꯤꯗꯤ ꯅꯤꯁꯥꯁꯨ ꯄꯨꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩ ꯅꯤꯁꯥ ꯀꯧꯏ ꯑꯩꯅ ꯄꯨꯖꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈꯤ ꯃꯗꯒꯤꯗꯤ ꯅꯤꯁꯥꯅ ꯄꯨꯖꯥꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯤꯟꯅꯔꯕꯅꯤꯅ ꯑꯩ ꯉꯔꯥꯡꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯨꯖꯥꯅ ꯀꯔꯤꯒꯤ ꯂꯥꯟꯖꯔꯦ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯤꯁꯥꯅ ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯦꯗ ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯑꯗꯨꯝ ꯈꯪꯉꯛꯄꯗꯒꯤ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯐ꯭ꯂꯣꯔ ꯑꯁꯤꯗ ꯑꯩꯒꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯥꯟꯁ ꯇꯧꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯂꯛꯄ ꯐꯥꯎꯈꯤꯗꯨꯅ ꯇꯧꯕꯅꯤ ꯑꯩꯁꯨ ꯀꯅꯥꯕꯨ ꯑꯣꯏꯔꯕꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯤꯗ ꯍꯦꯛꯇ ꯀꯂꯛꯄꯒꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤꯕꯅꯤ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯅꯠꯇꯕ꯭ꯔꯥꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯖꯥꯅ ꯑꯁ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯅꯪꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯤꯁꯥꯅ ꯅꯪꯅ ꯗꯥꯟꯁ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯇꯧꯔꯤꯕꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯔꯥꯍꯨꯜꯁꯨ ꯆꯪꯉꯛꯏ ꯄꯥꯂꯨꯅ ꯐꯣꯟ ꯇꯧꯔꯛꯏꯅꯤ ꯅꯪꯕꯣ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯀꯧꯔꯛꯂꯕꯅꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯗꯒꯤꯗꯤ ꯅꯤꯁꯥꯅ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯑꯗꯨꯅ ꯃꯌꯥꯝꯗ ꯐꯖꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯔꯥꯍꯨꯜꯗ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤꯗ ꯃꯥꯒꯤꯗꯤ ꯑꯩꯒꯨꯝꯕ ꯗꯥꯟꯁꯔꯁꯤ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯃꯗꯨꯃꯛꯇꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯍꯥꯏꯔꯛꯏ ꯄꯨꯖꯥꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ
Rahul loina taduna mahakki thamoida leiribadu kaino haibasibadi Rahulna khangibani adubu phongdokpadi ngamde madidi nishana pujadare aichu phajana thajabale madudi mayagi role ase nangna khwaidigi phajana tawgani aingona gisu hena phajana tawgani haibase khangi maramaduna aina namon thajaba thami haramdana mahaksu Rahul puraduna airport thamna chatkhi mato sumna nisha so London London chakraba matungda puja su Rahul gi rehearsal tawba maduda adumak laktuna kanamta khangandabida adumak mahakki rehearsal tawbam thokpadu tawbi aduga adumak chali nongmadi pujana makhogi rehearsal tawba maduda kanamta leremdabai mawng adu uruba matamda Rahul gi firol sing amasung mahakki headset adu hapchaladuna director saraduna haibadi Rahul na tawriba mawng adu saraduna mahana mafam aduna wa ngangduna lekhe Rahul gi matau tamna tamladuna mamangda mahakku chaikhiba karamna dance tawgani kamai tawgani haibasing adu loina ngangduna lei Rahul di mahana tawriba mawng sing adu yengaduna mathana mumma nokchaduna lekhe mahaksu asum jangchalakduna pujagi manata jangchalakduna pujagi ngaksamda kiss tapge haiduna tawba tanja aduda mahakki manglana dumi kaptholei haibadi ngasaidagi mahana jangchinduna pujada tawgi haiduna khalibasing adudi manglan ngakto oiduna lerami madigi mahaksu tumina pujagi manata changaktuna pujada yengduna leibagi mawng adu pujana leithorokpa matamda ukhi Rahulna karina toidu haiduna ingi tawduna haikpa tanja aduda puja asum mafam adudagi ikaiduna chenkhi matau asumna makoisu asum rehearsal tawpadagi isai amada makoi rehearsal mayam sing adu loina loishankhi haibadi play tawbagi matam adu phawba yaurkhi madigi puja bu Rahulna mayam thilappa matamda hayengdi aisu tilawgi haiduna haire karigino haiduna pujada Rahulna hangma matamda hayeng asi ai khandalada chakadabani ekoi chegu nagadabani haiduna haire karigino madu chataba yadabra haiduna hangi maramdi Rahulna di puja bu mahakki milmangdagi thadokningdabagi damakta mahakna sumna haikibani kadoba chaturibano haiduna Rahulna hangpa matamda akoi chenai bu dance tambirakibani aduga mahakki birthday ni hayengse adugi damakta naina chaturibasi maduda aina yada taragadi nang chaloidabra haiduna Rahulna pujada hangi madru pujana chatpudi chakani adubu wakhal nungaitana chatkani nongalakpa matamdadi Rahul su pujagi mayumda lai pujagi mayumda lakpa matamda puja su mahakki mayum madudagi machi hoida chaturibani haiduna tholei tholakpa matamda Rahul thenaba matamda mafam asida kadoribano haiduna hangi maduda aisu kandalada imanabam leibani mahagadu unaningbidamakta aisu mafam adu chatke tawbani aduda nanga sum chamina khrasina tawbani da haiduna haire Rahulna mafam adu laklibasi mahaga chamina nambidamakta laklibani haibasimdi pujana khangi upai leitrabani makhoi nisu kandalada machi unaba lai mafam aduna machigi mayumda lakpa matamda hui ani thenaki hui adu kasu tawroi haiduna pujana Rahul bu mafam aduna thamamduna puja su machi unaba lai machi su angang kyamarum dance ki class tawduna lerami machi gi maningda mahak tumina changtuna machi bu chet launa koncheli madura machina puja nang laklabra haiduna hangi madura machida pujana kainu se aina nangbu tumin laklaga khangangi tawraga nangna kamaina khangibano haiduna haire madura machina nang ase pinglingaidagi aiga loina rakpani maramaduna nangi nawongna tawbase aina loina khangini maramaduna aina khanglibani haiduna haire nang khatagi nawongna taw khangbanate ai angang khudimaki mawong mataw loina khangi haiduna haire madagi happy birthday haiduna mahana sari ema gift tawi sari athiba puraklibra haiduna machiduna haire madura khwadi athibani puraklibase haiduna phagi tawrei asum tawdra mahana mafam adu leiriba satra sing adubu loina suti thadokui mataw aduda machiduna di yamna saubjakhi haibadi suti asi pujana tumina thadokpani machiduna di suti thaba yaroi haiduna angangsing adubu koilaw lauduna leijahawi madigi Rahul su hui aduna kotan tanrakpadagi batab amada tasinduna upsinduna lekhi angang kyamunum sangkhilaktuna mahakbu laknaduna ising chasinduna lerami puja amasung machi adusu Rahul gi manakta lai kanano haiduna hangma matamda aigi manabani aigi lamindabani haiduna pujana hangi adubu machi adudi singmanina laklibasi kanano haibasimdi mahana tasengna khangba ngami fironu hungtu law haiduna machi aduna mahakbu imungda kaupsangkhi aduga Rahulna mahakbu khoiramga tawba matamda ai ase yamna ahal oidribani nahani ni haiduna mahana Rahulda haikhi angangsing aduna ise mahagasibu kanano haiduna hangi maduda aisu khangde khangnabadi honadaba yaroi haiduna mahana angangsing adura haikhi madigi machi su pujagi manakta latuna asengba khangdokke haiduna masigi Rahul asibu kanano kari thabak tawge haiduna hangi magasi play gi director oibani aduga haujikan asi aiga maga thabak tawminari makoigi group adura isu yauri haiduna hari maduda machi aduna phagi tawraduna Rahul asi nang kaya yaningdaba kaya pamdaba oibrane madura kasu leitida adum pami kataroge haiduna machi aduna manaun piduna hari kariba pamiba yam pamiba madura pujana adugi wanatida mahagase
ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯑꯐꯕ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯒꯤꯁꯦ ꯅꯨꯡꯁꯤꯕ ꯅꯠꯇꯦꯕ ꯃꯔꯨꯞꯅꯦꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯆꯦ ꯃꯥꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤꯗ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯑꯣ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯣꯏꯔꯦ ꯃꯗꯨꯗ ꯏꯆꯦ ꯅꯪꯅ ꯈꯜꯂꯤꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯤꯃꯤ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯉꯣꯟꯗ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯅꯪꯅ ꯍꯥꯏꯗꯣꯔꯤꯕꯗꯣ ꯀꯩꯅꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯗ ꯏꯆꯦ ꯅꯪꯕꯨ ꯃꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇꯦꯃꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡꯁꯤꯡꯒ ꯔꯥꯍꯨꯜꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯔꯥꯍꯨꯜꯅ ꯄꯨꯖꯥꯗ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯁ ꯑꯉꯥꯎꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜ ꯃꯐꯝ ꯑꯗꯨꯗꯩ ꯇꯥꯟꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯆꯦꯅ ꯀꯔꯤꯕ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯥꯗ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯖꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯏ ꯃꯗꯨꯒꯤꯗꯤ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯝꯃꯣꯏ ꯑꯁꯦ ꯃꯔꯣꯟ ꯊꯣꯛꯇꯕ ꯇꯥꯔꯒꯁꯨ ꯅꯪ ꯑꯁꯦ ꯆꯍꯤ 12 ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯊꯝꯃꯣꯏꯗꯨꯅ ꯍꯥꯏꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯕꯅꯤꯅꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤꯗ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯅꯁꯥ ꯅꯊꯟꯗ ꯑꯣꯏꯗꯕ ꯉꯥꯡꯖꯒꯅꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯣꯏꯗꯕ ꯉꯥꯡꯉꯛꯀꯅꯨ ꯑꯉꯥꯎꯕꯤꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤꯒꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯩ ꯆꯪꯈꯤ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯔꯥꯍꯨꯜꯅ ꯃꯃꯥꯡꯊꯛꯇ ꯈꯣꯡꯈꯤꯕ ꯍꯨꯏꯆꯦꯜ ꯑꯗꯨ ꯍꯥꯏꯕꯗꯤ ꯍꯨꯏ ꯈꯣꯡꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤꯃꯛ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯈꯟꯖꯈꯤ ꯃꯆꯦꯅ ꯍꯥꯏꯔꯝꯃꯤꯗꯨꯒ ꯆꯥꯟꯅꯔꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯑꯃ ꯁꯛꯈꯤ ꯊꯥꯏꯅꯒꯤ ꯐꯤꯂꯝꯁꯤꯡ ꯑꯁꯤꯗꯤ ꯏꯁꯩ ꯌꯥꯝꯅ ꯌꯥꯎꯏ ꯏꯁꯩꯁꯤꯡ ꯑꯁꯤꯁꯨ ꯍꯤꯠ ꯆꯠꯄ ꯏꯁꯩ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯁꯩꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯄꯥꯛ ꯌꯥꯎꯗ꯭ꯔꯦ ꯑꯥꯏꯇꯦꯝ ꯁꯣꯡ ꯑꯃꯈꯛꯇꯪ ꯌꯥꯎꯔꯒ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤ ꯅꯨꯃꯤꯗꯥꯡꯗ ꯄꯨꯖꯥꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯆꯦ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯆꯦ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯆꯦ ꯑꯗꯨꯅ ꯒꯅꯦꯁꯀꯤ ꯃꯨꯔꯇꯤ ꯃꯆꯥ ꯑꯃ ꯄꯨꯖꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦꯗ ꯍꯪꯕ ꯃꯇꯝꯗ ꯃꯆꯦꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯈꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤꯒꯤ ꯍꯥꯟꯅ ꯈꯟꯕ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯍꯩꯅꯕꯤꯁꯦ ꯑꯩꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯍꯩꯅꯕꯤꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯦꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯪꯒꯤ ꯃꯪꯂꯥꯟꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯔꯥꯏꯕꯛ ꯐꯕ ꯈꯔ ꯈꯛꯇꯅꯤꯅꯤ ꯃꯁꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯊꯨꯡꯖꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯃꯪꯂꯥꯟꯗꯒꯤ ꯆꯦꯜꯂꯤꯕꯗꯣ ꯆꯦꯟꯒꯅꯨ ꯌꯦꯡꯉꯨ ꯅꯨꯡꯁꯤꯕꯗꯤ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯃꯨꯛꯈꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯋꯥꯈꯜ ꯀꯌꯥ ꯃꯔꯨꯝꯅ ꯆꯃꯝꯅꯗꯨꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯒꯅꯄꯇꯤ ꯃꯨꯔꯇꯤ ꯑꯁꯤꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯈꯟꯖꯔꯤꯕꯗꯨ ꯏꯁꯣꯔ ꯃꯥꯅ ꯊꯨꯡꯍꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯄꯨꯖꯥ ꯑꯃꯁꯨꯡ ꯔꯥꯍꯨꯜꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯃꯆꯦꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯦꯅ ꯔꯥꯍꯨꯜꯗꯁꯨ ꯒꯅꯄꯇꯤꯒꯤ ꯃꯨꯔꯇꯤ ꯑꯃ ꯄꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯒꯤ ꯕꯣꯔꯅꯤ ꯑꯗꯨꯕꯨ ꯕꯣꯔ ꯄꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯂꯤꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯪꯉꯣꯟꯗ ꯕꯣꯔ ꯑꯁꯤ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯍꯪꯉꯤ ꯅꯪ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯍꯨꯜꯁꯨ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯗꯨ ꯂꯣꯜꯂꯤ ꯃꯗꯨꯅ ꯃꯆꯦ ꯑꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯇꯥꯔꯒꯁꯨ ꯑꯩꯅ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯌꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦ ꯑꯗꯨꯗ ꯈꯨꯝꯖꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯍꯨꯜ ꯑꯃꯁꯨꯡ ꯄꯨꯖꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯖꯤꯃꯤ ꯑꯃꯁꯨꯡ ꯁꯣꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯦꯗꯤꯡ ꯀꯦꯛ ꯀꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯍꯨꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ ꯁꯣꯅꯤ ꯑꯁꯤ ꯃꯕꯨꯛ ꯌꯥꯝ ꯐꯕ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯖꯤꯃꯤ ꯑꯁꯤꯅ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯅꯨꯄꯥꯅꯤ ꯁꯣꯅꯤ ꯑꯃꯁꯨꯡ ꯖꯤꯃꯤ ꯑꯁꯤ ꯀꯔꯝꯅꯕꯨ ꯊꯨꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯥꯖꯕ ꯐꯪꯏ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯖꯨꯔꯥ ꯑꯁꯤ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯨꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯅꯤ ꯑꯃꯁꯨꯡ ꯖꯤꯃꯤ ꯂꯨꯍꯣꯡꯈꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯖꯥꯅ ꯔꯥꯍꯨꯜꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯍꯨꯜꯁꯨ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯔꯥꯍꯨꯜꯗ ꯍꯪꯈꯤ ꯃꯗꯨꯗ ꯔꯥꯍꯨꯜꯁꯨ ꯑꯩꯒꯤ ꯃꯤꯃꯥꯡꯗꯒꯤ ꯃꯤ ꯆꯠꯈꯤꯕ ꯑꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯀꯗꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯖꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩ ꯈꯨꯖꯤ ꯑꯗꯨ ꯑꯁꯨꯝ ꯁꯨꯝ ꯊꯤꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯖꯤ ꯑꯗꯨꯗꯤ ꯔꯥꯍꯨꯜꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯆꯪꯁꯤꯜꯂꯛꯑꯣ ꯑꯩ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯍꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯖꯥꯕꯨ ꯀꯣꯟꯖꯈꯤ
ꯃꯗꯨꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯩ ꯑꯃ ꯁꯛꯏ ꯏꯁꯩ ꯑꯗꯨ ꯍꯦꯛ ꯁꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯖꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯈꯪꯕꯗꯒꯤ ꯔꯥꯍꯨꯜꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯍꯨꯜꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩ ꯄꯨꯖꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯔꯤꯍꯔꯁꯦꯜꯗ ꯐꯥꯎꯕ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜ ꯑꯃꯁꯨꯡ ꯄꯨꯖꯥ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯃꯗꯨꯗ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯄꯨꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯖꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯅꯪꯒ ꯑꯩꯒ ꯎꯅꯔꯛꯇ꯭ꯔꯤꯕꯁꯤ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯑꯩ ꯐꯣꯟ ꯌꯥꯗꯕꯗꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯑꯗꯨꯁꯨ ꯈꯤꯡꯉꯛꯏ ꯐꯣꯟ ꯑꯗꯨ ꯔꯥꯍꯨꯜꯅ ꯄꯥꯏꯈꯠꯂꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯤꯁꯥꯁꯨ ꯂꯟꯗꯟꯗꯩ ꯍꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯏ ꯃꯈꯣꯏꯅꯤꯅ ꯉꯥꯡꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯤꯁꯥꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯩ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯅꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯑꯃꯇ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯣꯜꯕ ꯂꯣꯏꯅ ꯇꯧꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯔꯥꯍꯨꯜꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯗꯨꯅ ꯆꯤꯡꯁꯤꯜꯂꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯒꯤ ꯃꯤꯠꯇ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯨꯖꯥꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯇꯧꯕꯇꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯔꯥꯍꯨꯜꯗ ꯆꯦꯆꯦ ꯀꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯗ꯭ꯔꯃꯥꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯤꯁꯥꯁꯨ ꯆꯪꯉꯛꯏ ꯅꯤꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯀ꯭ꯔꯨꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯅꯤꯁꯥꯅ ꯔꯥꯍꯨꯜꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯔꯥꯍꯨꯜꯗ ꯍꯥꯏꯈꯤꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯔꯥꯍꯨꯜꯒꯤ ꯃꯃꯤꯠꯇ ꯄꯨꯖꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯗꯨ ꯇꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯕ ꯉꯝꯖꯈꯤ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯑꯩꯁꯨ ꯍꯜꯂꯛꯄꯒꯤ ꯋꯥꯔꯦ ꯉꯛꯇ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯈꯤ ꯔꯥꯍꯨꯜꯅꯗꯤ ꯀꯩꯒꯤꯗꯃꯛꯇꯅ ꯅꯪꯅ ꯉꯟꯇꯥ ꯆꯠꯇꯣꯔꯤꯕꯗꯤ ꯕꯕꯥ ꯆꯠꯂꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯋꯥꯔꯦ ꯍꯥꯏꯁꯤꯗꯤ ꯄꯣꯊꯥꯖꯔꯨꯁꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ ꯔꯥꯍꯨꯜꯁꯨ ꯅꯤꯁꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯅꯤꯁꯥꯅ ꯃꯊꯟꯇ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯤꯁꯥ ꯎꯅꯕ ꯂꯥꯛꯏ ꯅꯤꯁꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯣꯔꯕꯥꯟ ꯑꯃꯗ ꯅꯨꯡ ꯍꯨꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯅꯤꯁꯥꯗ ꯍꯪꯉꯤ ꯃꯗꯨꯗ ꯅꯤꯁꯥꯅ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅꯅꯣ ꯀꯅꯥꯅ ꯅꯪꯕꯨ ꯐꯠꯇꯦ ꯍꯥꯏꯔꯤꯕꯅꯣ ꯀꯩꯒꯤ ꯐꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯍꯪꯉꯤ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤꯅꯦ ꯑꯩꯒꯤ ꯃꯔꯨꯞꯇ ꯐꯠꯇꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤꯅꯦ ꯃꯗꯨꯗ ꯅꯤꯁꯥꯅ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯐꯠꯇꯦ ꯃꯗꯨꯒꯤ ꯅꯤꯁꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯁꯦ ꯑꯩꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯏꯅꯉꯩꯗꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯑꯩꯕꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯍꯨꯜꯅ ꯋꯥ ꯑꯗꯨ ꯀꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯤꯁꯥꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩꯒꯤꯗꯤ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯕꯗ ꯎꯏ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯤꯗꯤ ꯁꯨꯡꯇꯥ ꯇꯥꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯇꯥꯔꯛꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯤ ꯇꯥꯍꯟꯕ ꯉꯝꯗꯦ ꯑꯩꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯝꯂꯛꯇꯕ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯛꯂꯕ ꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯍꯨꯜꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯃꯤ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯆꯥꯛꯄ ꯐꯥꯎꯏ ꯀꯜꯂꯛꯄ ꯐꯥꯎꯏ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯐꯤꯂꯤꯡꯁꯤꯡ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ ꯑꯩ ꯍꯔꯥꯎꯐꯝ ꯊꯣꯛꯇ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯅꯤꯁꯥꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯍꯥꯏꯁꯤ ꯃꯗꯨꯅ ꯔꯥꯍꯨꯜꯅ ꯅꯪ ꯐꯠꯇꯕ ꯅꯠꯇꯦ ꯏꯁꯣꯔꯅꯤ ꯐꯠꯇ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯃꯤꯁꯛ ꯑꯃꯕꯨ ꯃꯤꯁꯛ ꯑꯃꯗ ꯅꯨꯡꯁꯤꯍꯜꯂꯦ ꯑꯗꯨꯒ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯍꯜꯂꯦ ꯃꯁꯤ ꯍꯧꯅꯕ꯭ꯔꯥ ꯃꯥꯒꯤ ꯄꯤꯌꯔꯁꯤꯡ ꯁꯦꯝꯃꯒ ꯅꯨꯡꯁꯤꯅꯍꯟꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯊꯨꯡꯅꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯗ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯤꯁꯥꯅ ꯔꯥꯍꯨꯜꯕꯨ ꯅꯨꯡꯁꯤ ꯔꯥꯍꯨꯜꯅ ꯄꯨꯖꯥꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯄꯨꯖꯥꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕꯁꯦ ꯅꯪ ꯅꯠꯇꯦ ꯏꯁꯣꯔꯅꯤ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯤꯁꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨ ꯇꯥꯔꯤꯕ ꯅꯨꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯏꯁꯣꯔꯗ ꯍꯥꯏꯕꯗꯤ ꯃꯊꯛꯇ ꯂꯪꯀꯠꯂꯗꯨꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯅꯪꯅꯤ ꯑꯩ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯅꯤꯁꯥꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯤꯁꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯤꯁꯥꯅ ꯁꯣꯔꯤ ꯍꯥꯏꯔꯛꯀꯅꯨ ꯔꯥꯍꯨꯜ ꯑꯩ ꯁꯣꯏꯗꯅ ꯀꯞꯄꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯁꯨ ꯔꯥꯍꯨꯜꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯁꯨ
ꯑꯖꯦꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯇꯦꯞ ꯔꯦꯀꯣꯔꯗꯔꯗꯨꯗ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯖꯦ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ, ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ, ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯅꯣꯛꯈꯤ꯫ ꯅꯪꯅ ꯑꯩꯕꯨ ꯂꯛꯅꯕꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯡꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯆꯥꯎꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯌꯥꯔꯄꯣꯔꯠꯇ ꯅꯪꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯩꯔꯝꯃꯣꯅ ꯍꯥꯏꯈꯤꯕꯗꯣ, ꯃꯗꯨꯗ ꯅꯪꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ, ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯔꯝꯈꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩ꯫ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯔꯨꯞꯅꯤ꯫ ꯅꯪꯅ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯪꯏ꯫ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯑꯐꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯀꯅꯥ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯗꯨ ꯈꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯪꯁꯨ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯈꯜꯂꯨꯏ ꯃꯗꯨꯗꯤ ꯅꯪ ꯑꯁꯤ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯇꯝꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯔꯥꯍꯨꯜꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯖꯦꯅ ꯄꯨꯖꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯂꯒ ꯄꯨꯖꯥꯒ ꯂꯨꯍꯣꯡꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯖꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯁꯨ ꯐꯩ, ꯑꯃꯨꯛꯁꯨ ꯐꯠꯇꯦ, ꯌꯥꯝꯅꯁꯨ ꯂꯝ ꯍꯦꯜꯂꯤ, ꯌꯥꯝꯅꯁꯨ ꯃꯔꯝ ꯃꯣꯏ, ꯑꯃꯨꯛꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ꯫ ꯑꯃꯨꯛꯅ ꯑꯉꯥꯡꯗꯧꯅ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯑꯍꯟ ꯁꯥꯏ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯖꯦꯅ ꯃꯃꯥꯗ ꯂꯨꯍꯣꯡꯕꯁꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯃꯥꯅ, ꯀꯩꯅꯣ, ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ, ꯂꯨꯍꯣꯡꯕꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯒꯗꯕꯅꯤ, ꯅꯨꯃꯤꯠ 5ꯅꯤꯗꯕꯨ ꯀꯃꯥꯏꯅ ꯍꯣꯡꯗꯣꯏꯕꯅꯣ? ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯗ, ꯊꯥ 9-10ꯃꯨꯛꯇꯤ ꯖꯄꯥꯟꯗ ꯆꯠꯇꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯝꯅ ꯊꯦꯡꯊꯔꯅꯤ꯫ ꯃꯗꯨꯗ ꯃꯃꯥꯗꯨꯁꯨ, ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯌꯥꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯖꯦꯗ ꯍꯥꯏ, ꯅꯪꯒꯤ ꯑꯉꯥꯎꯕꯤ ꯅꯃꯥꯟꯅꯕꯤꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯩ ꯑꯗꯨ ꯐꯪꯉꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯍꯪꯖꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯖꯦꯒꯤ ꯃꯃꯥꯅ ꯐꯤꯔꯣꯜ ꯈꯔ ꯄꯨꯔꯛꯇꯨꯅ, ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯣꯔꯕꯅꯤ ꯍꯥꯏꯕꯁꯤ ꯑꯖꯦꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ, ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯉꯣꯟꯗ ꯇꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯥꯗ ꯍꯥꯏꯈꯤ꯫ ꯅꯪꯒ ꯑꯖꯦꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ, ꯑꯗꯨꯒ ꯅꯪ ꯑꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯅꯤꯡꯉꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯨꯞ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯗꯨꯁꯨ ꯂꯩꯖꯔꯝꯂꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯖꯥꯕꯨ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯖꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯖꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯅꯤ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯁꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯋꯥꯕ ꯄꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯁꯨ ꯑꯖꯦꯗ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯔꯥꯍꯨꯜ ꯎꯅꯕ ꯂꯥꯛꯏ, ꯔꯥꯍꯨꯜꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯔꯥꯍꯨꯜꯗꯤ ꯄ꯭ꯂꯦ ꯑꯗꯨ ꯅꯛꯁꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯔꯥꯍꯨꯜꯁꯨ ꯑꯣꯗꯤꯇꯣꯔꯤꯌꯝꯒꯤ ꯕꯨꯛ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯅꯤꯁꯥꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯕꯨ ꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯖꯦ ꯂꯩ꯫ ꯑꯖꯦ ꯑꯃꯁꯨꯡ ꯄꯨꯖꯥ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯅꯤ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯤꯁꯥ ꯑꯃꯁꯨꯡ ꯔꯥꯍꯨꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯁꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ, ꯂꯨꯍꯣꯡꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯥꯗ ꯍꯪꯉꯤ꯫ ꯃꯍꯥꯛꯀꯤ ꯀ꯭ꯔꯨꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯇꯥꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯑꯖꯦ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯗ ꯍꯥꯏꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯖꯥꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯔꯥꯍꯨꯜꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯖꯦꯒꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯑꯗꯨ ꯎꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯃꯤꯡ ꯔꯥꯍꯨꯜ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯥꯗ ꯑꯣꯏꯅ ꯁꯥꯎꯁꯤꯟꯅꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯄ꯭ꯂꯦꯗ ꯉꯥꯎꯗꯨꯅ ꯂꯩꯔꯨꯔꯦꯅꯦ, ꯅꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯨꯔꯦ, ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯜꯂꯨꯗ꯭ꯔꯦ, ꯑꯗꯨꯅ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯑꯁꯤꯁꯨ ꯃꯔꯨ ꯌꯥꯝꯅ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯥꯗ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯗ ꯑꯖꯦꯅ ꯄꯨꯡ ꯑꯃꯇꯗꯤ ꯃꯍꯥꯛꯁꯦ ꯋꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯋꯥꯏꯖꯕꯅꯣꯗ, ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯣꯏꯅ ꯃꯥ ꯎꯅꯕꯒꯤ ꯃꯇꯝ ꯂꯧꯗꯣꯔꯤꯕꯅꯤ, ꯃꯗꯨꯗ ꯑꯖꯦꯅ ꯄꯪꯄꯨꯗ ꯄꯨꯗꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦꯗ, ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯉꯒ ꯄꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯖꯥꯁꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤꯅ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯕ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯥꯗ ꯌꯦꯔꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ
ꯑꯖꯦꯁꯨ ꯂꯨꯍꯣꯡꯕꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯔꯥꯍꯨꯜꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀ꯭ꯔꯨꯁꯤꯡ ꯑꯗꯨꯗ ꯏꯁꯧ ꯄꯪꯂꯥꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯄꯨꯖꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯖꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯦꯒ ꯂꯧꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯖꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯅꯤꯁꯥꯁꯨ ꯔꯥꯍꯨꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯔꯥꯍꯨꯜ ꯑꯃꯁꯨꯡ ꯄꯨꯖꯥ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒꯤ ꯄꯨꯖꯥꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯛꯏ, ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ, ꯍꯌꯦꯡ ꯑꯩꯒꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯒꯨꯝꯁꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯍꯨꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯗ꯭ꯔꯃꯥꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯨꯁꯤꯡ ꯑꯗꯨꯗ ꯂꯥꯏꯠ ꯑꯁꯤ ꯀꯔꯝꯅ ꯊꯥꯡꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯂꯦ ꯑꯗꯨ ꯀꯔꯝꯅ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯨꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯤꯁꯥꯅ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯔꯥꯍꯨꯜ ꯅꯪꯒꯤ ꯄ꯭ꯂꯦ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯀꯥꯏꯅꯔꯒ ꯄ꯭ꯂꯦ ꯂꯣꯏꯁꯤꯟꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯣꯗꯤꯌꯦꯟꯁꯁꯤꯡ ꯑꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯣꯛꯂꯛꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤꯁꯤꯗꯤ ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯄꯗꯨ ꯑꯣꯏꯔꯅꯤꯅꯦ꯫ ꯃꯗꯨꯒꯤ ꯔꯥꯍꯨꯜꯅ ꯄꯨꯖꯥꯕꯨ ꯌꯩꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯕꯗꯤ ꯑꯣꯗꯤꯌꯦꯟꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯪꯂꯥꯟꯒꯤ ꯇꯥꯏꯕꯪ ꯀꯌꯥꯃꯔꯨꯝ ꯎꯍꯜꯂꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯁꯤꯗꯤ ꯎꯍꯟꯗ꯭ꯔꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯁꯦꯡꯕꯁꯤ ꯎꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯀꯥꯏꯅꯅ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯁꯥꯁꯨ ꯄꯨꯖꯥꯗ ꯌꯦꯡꯖꯈꯤ ꯑꯃꯁꯨꯡ ꯄꯨꯖꯥꯁꯨ ꯃꯈꯣꯏꯗ ꯌꯦꯡꯉꯛꯏ꯫ ꯄꯨꯖꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤ ꯑꯃꯁꯨꯡ ꯔꯥꯍꯨꯜꯅ ꯅꯤꯁꯥꯗ ꯃꯁꯤꯒꯤ ꯄ꯭ꯂꯦ ꯑꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯁꯦ ꯃꯁꯤꯅ ꯆꯞ ꯆꯥꯔꯕꯅꯤ, ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯨꯖꯥꯁꯨ ꯊꯃꯣꯏꯗꯨ ꯆꯥꯛꯂꯤꯕꯅꯤꯅ ꯃꯍꯥꯛ ꯃꯦꯀꯞ ꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯊꯟꯇ ꯀꯞꯆꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛ ꯅꯨꯡꯁꯤꯖꯔꯨꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯁꯦꯝꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯁꯨ ꯊꯨꯒꯥꯏꯕ ꯄꯥꯝꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯖꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯄ꯭ꯂꯦ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯑꯦ꯫ ꯄ꯭ꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯗꯥꯟꯁ ꯀꯌꯥꯃꯔꯨꯝ ꯇꯧꯏ꯫ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯒꯤ ꯃꯅꯥꯛꯇ ꯅꯤꯁꯥ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯅꯤꯁꯥꯅ ꯄꯨꯖꯥꯗ ꯍꯥꯏꯔꯛꯏ, ꯄꯨꯖꯥ, ꯅꯪꯅ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ, ꯃꯗꯨ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯕ ꯃꯇꯨꯡꯗ ꯃꯤꯁꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯔꯛꯄ ꯑꯁꯦ ꯃꯔꯥꯏꯕꯛ ꯐꯕ ꯃꯤꯒꯤ ꯊꯕꯛꯅꯤ꯫ ꯏꯁꯣꯔꯅ ꯁꯦꯝꯂꯛꯂꯤꯕ ꯄꯤꯌꯔ ꯑꯁꯤꯕꯨ ꯅꯪꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯑꯁꯤꯕꯨ ꯃꯔꯨꯞ ꯁꯥꯟꯅꯕ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯄꯤꯔꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯁꯥꯟꯅꯕꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯂꯥꯟꯗꯕ꯭ꯔꯅꯦ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯨꯡꯁꯤꯕꯗꯁꯨ ꯂꯧꯅꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯔꯨꯞ ꯁꯥꯟꯅꯕꯗꯁꯨ ꯂꯧꯅꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯨꯝꯅꯗꯤ ꯇꯧꯒꯅꯨ ꯄꯨꯖꯥ ꯍꯥꯏꯗꯨꯅ ꯅꯤꯁꯥꯅ ꯄꯨꯖꯥꯗ ꯍꯥꯏꯖꯔꯦ, ꯑꯗꯨꯕꯨ ꯄꯨꯖꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯁꯨ ꯃꯥꯌꯥ ꯁꯥꯗꯨꯅ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯏ ꯑꯃꯁꯨꯡ ꯔꯥꯍꯨꯜꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯏꯕꯥꯅꯤ ꯎꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯂꯨꯍꯣꯡꯂꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯁꯤꯅ ꯏꯔꯣꯏ ꯂꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁ꯭ꯄꯣꯠ ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯃꯨꯊꯛ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏ, ꯑꯩ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯕ ꯄꯥꯝꯃꯤ꯫ ꯅꯪꯒ ꯑꯩꯒ ꯈꯪꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯎꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀ꯭ꯔꯨꯁꯤꯡ ꯑꯗꯨꯅ ꯃꯁꯤꯗꯤ ꯗꯥꯏꯂꯣꯛꯇ ꯌꯥꯎꯗꯦ, ꯁꯀ꯭ꯔꯤꯞꯇ ꯌꯥꯎꯗꯦ, ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯄꯨꯖꯥꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯁꯀ꯭ꯔꯤꯞꯇ ꯌꯥꯎꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯒꯤ ꯉꯥꯡꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯒꯤ ꯔꯥꯍꯨꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯎ, ꯅꯪꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯕ꯭ꯔꯥ? ꯃꯗꯨꯒꯤ ꯔꯥꯍꯨꯜꯅ ꯄꯨꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯤꯁꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯗ ꯔꯥꯍꯨꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯛꯏ, ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗꯕ꯭ꯔꯥ? ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯃꯤꯠꯇ ꯌꯦꯡꯉꯒ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯕ ꯇꯥꯔꯒꯁꯨ, ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯍꯨꯜꯒꯤ ꯃꯃꯤꯠꯇ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯁꯨ ꯃꯣꯃꯣꯟ ꯂꯧꯔꯗꯨꯅ ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯇꯥꯕ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯦꯟꯁꯦꯛ ꯇꯧꯅꯔꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯔꯥꯍꯨꯜ ꯀꯧꯏ, ꯃꯤꯡꯁꯤꯗꯤ ꯀꯧꯕꯤꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯡꯊꯛꯇ ꯄꯨꯖꯥꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤꯕ ꯀꯦꯁꯦꯠ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯦꯅ ꯊꯥꯗꯣꯔꯛꯏ꯫ ꯑꯖꯦꯅ ꯊꯥꯗꯣꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯔꯥꯍꯨꯜ ꯑꯃꯁꯨꯡ ꯄꯨꯖꯥ ꯑꯁꯤ ꯀꯥꯏꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯖꯦꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯈꯜꯂꯤꯕ꯭ꯔꯥ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯇꯥꯏ, ꯅꯪꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ, ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅꯤꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯔꯨꯞ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯗꯤ꯫ ꯑꯄꯪꯕꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫
ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯍꯥꯏꯕꯗꯤ ꯄꯨꯖꯥ ꯑꯃꯁꯨꯡ ꯔꯥꯍꯨꯜ ꯑꯗꯨ ꯃꯥꯏ ꯁꯤꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯦꯝꯕ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯁꯛ ꯐꯖꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯅꯪꯅ ꯅꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯖꯒꯣꯏ ꯁꯥꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯈꯤꯕꯅꯤ ꯅꯪ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇ ꯁꯥꯔꯛꯄꯅꯤ ꯑꯩ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯁꯥꯔꯛꯄꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯊꯨꯡꯂꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯤꯁꯥ ꯑꯃꯁꯨꯡ ꯑꯖꯦ ꯑꯗꯨ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯖꯦꯅ ꯅꯤꯁꯥꯗ ꯍꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯃꯈꯥ ꯇꯥꯕ ꯄꯥ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯑꯖꯦꯒꯤ ꯅꯤꯁꯥꯒꯁꯤ ꯁꯣꯏꯗꯅ ꯊꯨꯡꯅꯗꯣꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯖꯥ ꯑꯃꯁꯨꯡ ꯔꯥꯍꯨꯜꯁꯨ ꯊꯨꯡꯂꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡꯗ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤ ꯗꯥꯏꯔꯦꯛꯇꯔꯅ ꯌꯁ ꯆꯣꯄ꯭ꯔꯥꯅ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯗ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯔꯨꯛ ꯈꯥꯟ ꯃꯥꯙꯨꯔꯤ ꯗꯤꯛꯁꯤꯠ ꯀꯔꯤꯁꯃꯥ ꯀꯥꯄꯨꯔ ꯑꯛꯁꯦ ꯀꯨꯃꯥꯔ ꯃꯨꯚꯤꯁꯤ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯅ ꯔꯨꯄꯤꯁ 90 ꯃꯤꯂꯤꯌꯟꯅꯤ ꯑꯗꯨꯒ ꯕꯣꯛꯁ ꯑꯣꯐꯤꯁꯀꯤ ꯀꯂꯦꯛꯁꯟꯅ ꯔꯨꯄꯤꯁ 710 ꯃꯤꯂꯤꯌꯟꯁꯅꯤ ꯃꯨꯚꯤꯁꯤ ꯌꯥꯝꯅ ꯍꯤꯠ ꯆꯠꯈꯤꯕ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ